खुदेंग थाबीदा लेबा तरानिथोई सुबा असम राइफल्स की चेकपोस्ट राइफलमेन अमना यारिपोक पुलिस की SDPO बु मोलेस तौरकले हाइरी चेनब खुदिमक लोगी मतुंग इन्ना एक्शन लौहनगनी हाइना DGP ना फोंदोखरे मणिपुर पुलिस डिपार्टमेंट की तोखाइबा डॉग स्क्वाड अमंगसी मणिपुर पुलिस की डायरेक्टर जनरल ऑफ पुलिस LM खौतेना हांगदोखरे हयेंदगी हौरगा नुमित तरानी चुपना CAA की मायोक्ता CPI अमदी वखलोन मानबा पॉलिटिकल पार्टी सिंगना स्टेट सिन बथुंगना मखल मखा कयागी खोंजंग चंगसिलगनी हाइरी अमसुंग तरामाथोई सुबा स्टेट लेवल लौरोय फेस्टिवल ngasiदगी फयेंग खुंजाउदा हौदोखरे मिनिस्टर श्याम कुमार अमदी MLA अनिना फेस्टिवल असिदा सरुक यारगनी हाइरमलगा लाखिदबदा लौमी सिंगना मपी ताना पेंदब फोंदोखरे मैम खुरुमजरी अदोम ने ग्रुप इम्पैक्ट न्यूज नी अरिना थिंगुजमना हौजी पुंजास फाउबगी मरु पाउसिंग मैम द पिजरी थौबाल डिस्ट्रिक्ट पुलिस की यारिपोक PS की SDPO ऑफिसर ओइरिबा IPS पु खुदेंग थाबीदा लेबा तरानिथोई सुबा असम राइफल्स की चेक पोस्टा मोलेस्टेशन हरासमेंट अमदी फिजिकल असॉल्ट तौकी हाइना IPS ऑफिसर अमना मरा सीखरे थौदोक अदु ngarang nungthil pung amaga minute kuntra tarakpa aduwaida थौबाल डिस्ट्रिक्ट पुलिस की यारिपोक पुलिस स्टेशन की SDPO ऑफिसर अमगी मथक्ता अमदी महाकी टीमना मोरेदा ऑफिशियल विजिट चलुरबा मतुंग हलकपा मतमदा खुदेंग थाबीदा लेबा तरानिथोई सुबा असम राइफल्स की डेल्टा कंपनी की PK पांडे कौबा पर्सनल अमना चेक पोस्ट अदुदा मिया ममांगदा थ्रेटन तौरखी हाइना IPS मसाना इब चेरोल अमदा मरा सीरदुना पल्ली IPS ना इबा कंप्लेन लेटर अदुदा IPS अमदी महाकी टीमना मोरेदगी थौलकलबा मतुंग खुदेंग थाबीगी तरानिथोई सुबा असम राइफल की चेक पोस्टा ड्यूटी तारिबा पर्सनल सिंगदा मखोइगी गाड़ी सिंग एंट्री तौबियु हाइना मखोइगी ID कार्ड न चिंगबा सिंग उतकी हाइरी IPS ऑफिसर अमदी महाकी टीम अदुना मखोइ पुलिस डिपार्टमेंट की ऑफिशियल नि हाइना सक ताकलबसु PK पांडे कौबा AR की पर्सनल अदुना मखोइबु डिटेन तौबगा लोइनना अथिबा वहाई वता सिजन अदुना IPS ऑफिसर अमदी महाकी टीम अदुबु थ्रेटन तौकी हाइरी लोइनना IPS ऑफिसर अदुना चीफ मिनिस्टर अमदी डायरेक्टर जनरल ऑफ पुलिस ता पाउ पीरगदी अहिंग नोंयाई फाउबा खुदेंग थाबी चेक पोस्टा डिटेन तौगनी हाइना अकनबा वा nganglaki हाइना चिरोल अदुदा पल्ली महाकना महाकी सीनियर ऑफिसर दा कॉल तौगे तौबदा PK पांडे ना महाकी फोन मुनगे तौखी लोइनना फिजिकल असॉल्ट फाउबा तौखी हाइरी लोइनना IPS ऑफिसर अदुदा फिजिकल असॉल्ट तौबदगी महाकी टीम ना खामदोकना बहोतनाबदा असम राइफल्स की पर्सनल PK पांडे ना चिंथीबगा लोइनना पुलिस पर्सनल सिंगदा खुद थारखी हाइना सुपल्ली तुंगदा टेक्नोपल पुलिस स्टेशन दा IPS ऑफिसर ना कंप्लेन तौखी हाइरी इम्पैक्ट न्यूज ना फंगबा पाउगी मतुंग इन्ना पुलिस अमदी असम राइफल्स अनी की मरक तथोखिबा थौदोक असिगी मतांगदा हौजिक कन्ना वेरिफिकेशन चथरी इन्वेस्टिगेशन की रिपोर्ट ता करीगुंबा थौदोक अदुदा कंप्लेन लेटर अमदी FIR दा पालिबा थौदोक सिंग थोकपा लैरगदी चेनबा मियोय अदु लोगी मतुंग इन्ना मतिक चाबा चैराक पीरगनी अमरोमदा खुदेंग थाबी चेक पोस्टा तरानिथोई सुबा असम राइफल्स की राइफलमैन PK पांडे कौबा मना यारिपो पुलिस स्टेशन की SDPO दा हरासमेंट अमदी मोलेस्टेशन तौखिबगी रिपोर्ट अमा फंगले थौदोक अदु लाइबक थिबनी चेनब खुदिंगमक लोगी मतुंग इन एक्शन लौहनगनी हाइना मणिपुर की DGP LM खौतेना फोंदोखरे थौदोक असिगी मतांगदा विक्टिम ना इब चेरोल अमा पीदुना वाकलकपदगी टेक्नोपल पुलिस स्टेशन दा FIR अमा लॉन्च तौखी थौदोक थोकलिबा मफम अदु मोरे पुलिस स्टेशन की मनुंग चनबना केस अदु मोरे पुलिस स्टेशन दा ट्रांसफर तौखरे लोइनना थौदोक अदुदा चेनरिबा राइफलमैन PK पांडे मोरे पुलिस स्टेशन दा ngasi अयु पुंग 10 फाउबगी मनुंगदा लाकनबा हाइदुना समोन थाखरे हौजिक फाउबगी ओइना राइफलमैन पांडे मोरे पुलिस स्टेशन दा लाकपा लैत्री हाइरी अदुगिदु खरा अनफॉर्चुनेट ओइबने अदुना अखोय असम राइफल अथॉरिटी सिंगसु फाउनै अदुगा मानसु कंप्लेन अमा लॉन्च तौइ अदुगा मदुदी इट्स एन लीगल इशू नाउ अदु अखोयना ये करी तौबा याब्रा लीगल प्रोसेस अदुम चथरगा अदु मतुंग इना अदुम येंग बताय अदुगिदु खरा मणिपुर पुलिस डिपार्टमेंट की डॉग स्क्वाड अमंगसी मणिपुर पुलिस की डायरेक्टर जनरल ऑफ पुलिस LM खौतेना हांगदोखरे
Dog squad asida ahanba oina Belgian Malinois Mari amadi trainer Nipan Yauri. State asigi law and order gi fibam phataba drug smuggling gi case kaya ama laibana state asigi tokhaiba dog squad ama laiba asina yamna hena kanaba oiragani haina DGP na fongdokre. Ngasi achamba thoram amada lamfel da laiba Imphal West Police Complex ta Manipur gi DGP LM Khaute na haiki. Thoram aduga mari lenana DGP LM Khaute na haikibada Manipur Police ki oina matam kaya gi mamangdagi tokhaiba dog squad ama laibagi tangai fadaba lakhibani. Department ki award pa si yengbiraga lengakna ayaba piraba matungda Belgian Malinois Mari lairaba matungda akhanaba trainer Nipan Punjab Police ki Bangalore da laiba dog training center da training laukibani. Training asigi oiba dog squad lairabanina mamangda VIP visit lakpa matamda state asigi security ki cheksil thawrang laukhatpa atopa agency dagi lauramba adu laura roi loinana state asigi law and order amadi drug smuggling tawbada huising asi sijinaba yaragani haina DGP asina fongdoki panba yaba amana DGP LM Khaute gi meeting makhada Manipur Police Department na sijinaba train tawraba labrador ani hauzi sijinaduna lairibani. Chahi 5 years mamang da khoi gi Labrador pup se procure toraga ani se semgatlaga sumaina khoi canine service utilize to khi bane last about 5 years khoi gi drug scenario si yangaga adui mathakta security scenario si yangaga breed se aphaba aduga properly train to ba amaje darka way haiba Manipur Police na field se kanna to ba matung le khoina Punjab ki dog training center duga fauna raga khoina government gi permission lo raga government na approval pi ba matung da Belgium Malinois Mari se procure to bane aduda hojik se full flat haiba tai canine service khoi mayam people of Manipur ge interest khoi na pi bangam ni haina asa yam chaun Manipur gi ching amasung tam anigi manung hanjina lairiba mafam sing yauna state asigi yumthong khudingmakta English ngani kungani thoi fawbugi manungda thaknanaba ishing phanghanaba lengakna ajetba firep amaga loinana hotnari haina Public Health and Engineering Department ki Minister Loshi Dikhona fongdokre wafam asing asi Hotel Imphal gi sangai holda Public Health and Engineering Department sinduna Jal Jeevan Mission amasung Swachh Bharat Mission Gramin gi matangda pangthokiba workshop amada minister na fongdokibani India pumbada aphaba thaknanaba ishing phanghanaba amadi lunanba leibak ama ohenabagi pandamda jangsilakliba mission asigi matangda state asigi oinasu lengak ki mari lenaba official sing yauna wakhal taminanaba amadi punna thabak tauminanabagi pandamda workshop adu pangthokibani workshop aduda PHED minister na makhata na fongdokibada Jal Jeevan Mission ki matung inna English ngani kungan mari fawbagi manungda India da lairiba yumthong khudingda aphaba thaknanaba ishing phanghanabagi pandam thamli adubu Manipur gi oinadi masidagi chahi ani ngan khatlaga yumthong khudingda ishing phanghananaba Chief Minister Nongthobam Biren gi liching makhada hotnari mission asi mai pak na bahot na bada lenga ki mari le na ba official khuding makna punna thabak tawmina ba mathau tai haina su minister na fongdoki The Government of India, under the leadership of our Honorable Prime Minister, it is targeted to give tap water to every household by 2024. But our state government, we decided to implement this project, this mission by 2022. That is our commitment. And now, very fortunately, the GGM mission is coming. With this, we're hopeful to fulfill our target, our committed dream. As we all know, the water, providing good water drinking to the people is so important for our life, and it is one of the most important priorities for the state also. CPI yauna masiga wakal manaba political party singna tongan ba ihau kaya yauna numit tarani chupna CAA gi mayokda makhal makha kaya gi kongjang changsilagani haini ngasi Imphal ki Irabat Bhavan da leiba CPI gi office ta pangthokiba paugi mifam amada CPI Manipur State Council gi State Secretary L Sotin Kumar na hai chaliba January tha asigi kunmathoi dagi kuntra fauba numit tarani chupna CPI yauna masiga wakalon manaba political party singna CAA gi mayokda state asigi mafam khuding
sinba thungna makhal makha kaya gi khongjang changsin ba loinana ihau kaya changsin ba hauragani masigi damak sem saba loire warep asi chatliba chahi asigi January 16 da BJP natraga CPI amasung masiga wakhal manaba atai political party singna laibak asigi konung Delhi da apunbagi oiba mifam ama pangthoktuna laukiba warep ki matung inani Mahakna makata na hai state asida lairiba wakhal manaba political party singna punduna chatliba tha asigi tangkun mathoida state asigi yankhairak shuba statehood day observation thoram imphal gi irabat bhavan da pangthokani hai riba thoram asiga loinana CAA gi mayokta numit tarani chupna changsin gadauriba khongjang asi hongdokani haiki January kulhumdoida Netaji Subhash Chandra Bose ki mapok numitta Bharat ki mana piram Jai Hind ki slogan madu mapung phana bidamakta Bharat ki apunba adu loinana madu sagatna bagi khwaidi maru oiba numit ase press club ta lep dor singna sillaga pangtokna ba sangjan gani January kuntrada Rashtrapita Mahatma Gandhi bu RSS ki luchingba Nathuram Gosen hatkhiba ningsing bagi palon tobuga loinana Bharat sidaida Jati masen marakta chana chinana leiminana bagi adu iroinana CA gi mayokta thengnana bagi akanba campaign mayam singhen gani constitution si ngakna bagi communal harmony porokna ba adu loinana leipa asida oiba policy hen mapangan kanana bagi damakta khoi miyam tinba mafam kaya da constitution gi preamble se pangthoktana paksan miyam da khanghan ba tahan ba wasakpa sigi pangthokna ba khoi silangi National Highway Imphal Ziribam Road asigi manungda lairiba irang thong asi phibam yamna chadre thong asi lanana bhotnabada pung ama hena changle nungtigi lambi asidadi lepa laitana pot puba gari da natana lanai miyoi kayasu chathok chasin tawre adubu hauzik oiriba thong asigi phibam asi aduki matik phibam chadaba ama oire thong asi lanana bhotnabada pung amadagi hena changbana lambi da gari mayam ama panduna lainare Imphal Ziribam Road asida changlakliba gari sing asisu overload na ayamba oibana thong asi lanana bhotnabada khudung thiba thokadara haibasu mipainare lepale lepale line loina problem am thene si lambi de tha chale do sem do ni humni mari ni chang sem di seman ni hoida apabo ka lambi ni thong jo apabo ni Lok Sabha gi MP RK Ranjan na Manipur da thokliba thodo wathok sing asi mama mapa sing na macha sing warakpa watpadagi thoklibani hairibasi yamna mamai makok onaba wangang ni haina lona thingkraba lal haulup pripak pro na thadorakpa chirol amana hairi chirol asina makhata na MP na mama mapa na warakpa walakpadagi lal hauba thoklaklibani haiba wafam asibu MP amagi wangangla MP Ranjan gumba miyam gi mihut amana matungda miyam mamangda wa ngangbada puwari khangna amadi mathaudang khangna wa ngangba phai hairakli Amaromda MP RK Ranjan na lamdamasigi naihatpiraba miyambu ningkha tamhanabagidamag thawai katuna ningtam lanchang siliba yawoloi singbu karim kathaina duna ngangkhiba sing lona thingkraba lalhaulup UNLF na taraina laudi hairakli lalhaulup asina thadorak pachirol amada RK Ranjan asi masana masabu khangjadaba lamdamasigi puwari khangjadaba maraipak Mapurup ki khandaba Delhi gi mapu singna chalaga loire khanduna panga ngangba mishak amani haibasi mayek shengna takle hairakli Taramathoirak suba Pragyodi International Dance Festival January 13 dagi February ama fauba Guwahati gi Shrimanta Sankar Deva Kalakshetra da pangthoklagani January 13 da pangthokadaba festival asigi festival gi curtain raiser gi thoramda Jawaharlal Manipur Dance Academy gi artist singna pung cholom uttuna miyam gi pukning chingsingadawri Numit humni chupna pangthokadaba Taramathoi suba state level Lauroi festival ngasidagi Imphal West gi Phayeng Khunjau da leiba Hayu Park da pangthokre Haudopagi Thoramda Forest Minister T.I. Shyam Kumar Sekmai Constitution ki MLA Ais Dingo Amadi Konthauzam ki MLA Dr. S. Ranjanna Saruk Yagani Haina Chepau da Fauba Hapluraga Lakidabadagi Thongbu Festival Asibu Sin Langkiba Laumi Singna Mapi Tana Kaptuna Pentaba Fongdoki Lauroi Festival Observation Committee na Sinduna Pangthokliba Festival Haudopagi Thoramaduda Panthoibi Housing and Finance Company Limited ki Chairman T.H. Hemo Padmashri L. Navakishore Phayengi Khulakpa N. Toyai Chakpana Chingba Miyoi Kyana Sarukyaki Festival asigi matangda Lauroi Festival Observation
Coordination Committee ki Convener L Lokendro na haikibada festival asi mai haurol dagi leraklaba lamdam asigi lau ubagi chatnabi adu khanduna thamnanaba amadi mipum pumnamakna laumi singbu ikai khumnasi haiba paujel adu pinanabagi damak pangthopani Festival asigi manungda lau singubaga mari lainaba tongan ba thoram kayasu competition oina pangthokani haiki nakalamaromda ngasigi thoram asida Forest Minister T.I. Shyam Kumar Sekmai Constitution ki MLA Ais Dingo amadi Konthauzam ki MLA Dr. S. Ranjan na saruk yagani haina hairam laga ningthina haitok lamba tawdana Delhi da chathokiba asi laumi shingbu ikaiba pibani makhoigi thawong asina laumi shingda laingak asina karamba miteng yengli haiba adu mayek seng na takle haina mapita na pendaba wafam kaya fongdoki Civil Pangtok Punumirida Honorable Shyam Kumar Sengmai Kendrigi MLA Sar Dingo Konthokjam Kendrigi MLA Sri Dr. Sapum Ranjan Yaubiyu na haijabada Yaubige edana Yabirega ekoi baton semjagi bani lomi ki maraibo gaibaduni engineer singna doctor singla tawa chobata oiramadi magoi minsama toraga chief guest dabira badabne adubu ekoi apikpa aton ba kanglup talaiba lomi na toruba tabaknina magoi karim tasu arrangement tawbidana bawa haibo haidoboi toramaga aruba tabak le edana Delhi da kaida chatki na tai machina ngasi oraga jo atopa afaba tabak ne na khanbiba yabigi ba tabak singdadi chimge joigani adu oigene na yabigi ba singdo joidana yaubino bo na view Angang singbu piklingai dagi hauna ningthina takpi tambi hauragadi tungda laibak asigi afaba citizen puthokpa ngamgani haina MP Dr. R.K. Ranjana fongdokre wafamasi ngasi hotel da laiba SV Gateway School gi annual day celebration da fongdokibani thoramaduda athoiba mithunglen gi warol piraduna MP Ranjana angang singi mama mapa oiba singnasu macha singbu tungda kari oheningbagi wakhalonda mahai tamba thabagi amadi angang singna karamba mahai gi lamda apamba lai haiba asi kupna nainaba matam oire oja singnasu mahiroi singbu tapi tambiba matamda lairik khaktanatana tongan ba hiram kayadasu haithoi singthoinaba angang singbu takpibam thoi haina fongdoki ngasigi thoram aduda Manipur gi ningthau laishemba sana jawpasu sarukyaki Laibak ama saukatpada khwaidagi luna sangibase ihal hanbada mama mapani ko aduga ani subana school and institution da leriba oja sing sini mama mapa se karino haye kore nete yengbiyo nomagi pung kun mari sigi manungda school da lakadoi se hardly 6 to 8 hours pung taruk taina nipan khaktani oja ga loina gadoi se pung kun mari manungda remaining do kanaga loinai mama mapa ga loina bangaktani United Kingdom gi any imung amada masa sing larik tamba thaba haibase parent to ki duty neba projecti bharat ki संविधान right to education nairi neba UK dadi right to education say it should be compulsorily provided by the parent by the family ado ko ji bharat sarkar na nation da piri neba ani sigi khenaba sisu yemo Social Welfare Department ki meeting makhada hapta ama chupna chathagadaba Beti Bachao Beti Padhao campaign ngasi state asigi mafam kayada pakshan haukhre state asigi chingi district manga amadi tamgi district ahumga mari leinaba deputy commissioner ki meeting makhada campaign asi ngasi dagi hauraga tha asigi kuntaruk fawba pangthokani Social Welfare Department na Childline Nodal Organization ka khutsamnaduna panchayat member singi oiba Beti Bachao Beti Padhao haiba thimda khana nainabagi mifam amanga si pangthokre Manipur University ki Department of Anthropology ki conference hall da pangthokhiba thoramaduda Social Welfare Department ki ICDS ki Joint Director Banti Singh Konthaujam Deputy Director CP K Saroja Child Welfare Committee Imphal West ki Chairperson Thiam Rajeshwar Yauna Imphal West ki manung chana lairiba panchayat member kayana sarukyaki Thoramaduga Mari Lenana Joint Director ICDS Banti Konthaujamna haikibada Leibak asigi oina child sex ratio asi yamna namely Manipur gi oina di Leibak pumbaga yengbada child sex ratio asi khara makhaidi safari adum oinamak state asidasu nupi singbu nupa gumna chap manaba right phanghanba loinana nupi amadi nupa angang singda khetnaba thamhandaba wakhalon sing asi state asida leiriba miyam maru oina khara manung hanjina leiriba mafam singda khanghanba changi
ngasi pangthokliba thoram asigi grassroots level da thabak tawriba elected pradhan member singi khuthangda nupi nupa chap manai nupi singsu chap manaba khudong chaba piragadi nupa gumna singthaningai oiba thabak thoram tawba ngami haiba miyamda khanghananaba hotnabani joint director asina makha taraduna social welfare department na sinduna tha sigi tangkun ga marida city convention da mega event ama campaign asigi saruk ama oina pangthokani loinana state asigi saknai raba nupi personality kayabu felicitate tawgani haina phongdokhi ngasi conference with koi tonga tonga ba koi panchayat ki members sing ngasi akoina tong pangthok charbi gi maru be thim di akoina district level da state level da akoina tor matung da koi ki block da koi ki khungang da lerak da koina pangthok pati koi ki nipi oi be sing angang sing ji akoina yaring kai mokoi bu nupa macha singa cha manana hak manana koi ki yengbi ba moi belai malai chu phan tamang bi ba thabai khang ji yum de gi mapan thoktana yum gi chaphum de chan ba adum khak ki thabak tawgani hai wakan chi thato minasi hai be kan si ngasi ki thim ji da koina grassroots level da leiba padan member sing go ngasi ki conference bu yaubina na ba koina kan thok jabni सर्व शिक्षा अभियान एसएसए की मखादा पीरिबा लेमना मही तमहनबगी खुदोंग चाबसिंग मणिपुरदा बीजेपी न लुचिंगबा लेंगाक लाकपदगी महिरोई सिंगदा मपुंग फाना फंगहनबा ngamle haina नावरिया पाखंग लाकपा असेंबली कंस्टिट्युएंसी की एमएलए सोइबम सुभाष चंद्र न फोंगदोखरे वफम असिंग असि लमफेलदा लेबा एमएलए सुभाष चंद्र की क्वार्टर दा पांगथोखिबा नौना बीजेपी दा यावरकपा मियोई सिंग तरामनो ओकपगी थौरमदा एमएलए असिना फोंगदोखिबनी थौरम अदुदा मालोम तुलिहल मखादगी हाना इंडियन नेशनल कांग्रेस समदि अतोपा पॉलिटिकल पार्टी कयागी वर्कर ओइरंबनी हाइबा मियोई कुनग हुमदोई बीजेपी द याउदुना एमएलए सोइबम सुभाष चंद्र न तरामन ओखी सोइबम सुभाष चंद्र न मखाताना फोंदोखिबदा सिरासिदा बीजेपी न लुचिंगबा लेंगाक लाकपदगी स्कूल फगरहंसी मिशन हौदोकपद नतना नावरिया पाखंग लाकपा कंस्टिट्युएंसी की मनुंग चना लैरिबा लाइरिक तंबा फंगदबा अंगांग कया लेमना मही तंबा फंगहल्ले अमदी स्कूल बैग स्कूल यूनिफॉर्म अमदी लाइरिक न चिंगबा पोटलम सिंगसु फंगहनबा ngamle haina nungaiba phongdokhi मालूमेगा स्कूल दा प्री नर्सरी की क्लास के पहुंचे मशीगी स्कूल से दा तंबर फादर सिंगो अरुगी ममा बापा ने फुगरेगा प्रसासे अंगाम दुगी तिथि सरा वानन अंगाम दुगी साठ दुगी खूब अंगाम दुगु साठ दुगु युम दगी स्कूल पावर तिलबा स्कूल दगी युम पावर मशी कदनी ममा बापा ने फुगरे फ्री एजुकेशन से कोई सर्व शिक्षा अभियान की मखाना मेरे प्रजे मशी की बात भाई की मदद दुगी मिड डे मील बीजेपी बड़ी कुछ तो वीर तो बयान दिखो ये कोई ना की मालूम है गाइस तुम भाव स्कूल में कोई बनेगी मणिपुर सरकार की स्कूल पता है सी आई बा प्रोग्राम जो दा याव देना भी दुकान पुण्य का तरागा पुंदोई अनुभव बिल्डिंग का कोई सारा तूने सना ना Autonomous District Council ADC Chandel District की मखादा लेबा स्कूल सिंगी हेड अमसुंग ओजा सिंगी नुमित मंगानी चुपना चथागदबा इंटीग्रेटेड ट्रेनिंग प्रोग्राम अमंग असिदगी हौख्रे ट्रेनिंग प्रोग्राम असि नेशनल इनिशिएटिव फॉर स्कूल हेड्स एंड टीचर्स होलिस्टिक एडवांसमेंट निष्ठा प्रोग्राम की मखादा SCRT मणिपुर अमसुंग ADC चांदेल की एजुकेशन डिपार्टमेंट न सिंधुना चांदेल डिस्ट्रिक्ट की मोनसांग पांथा विलेज दलेबा ADC चांदेल की कॉन्फ्रेंस हॉल दा हौदोखिबनी ngasi hauduna numit mangani chukna chathariba training program asida school gi head amasung oja chatret katara manga romna sarukyari training asida state resource person kayana head amadi oja singbu makhoi gi mahi takpi tambi bagi lamda khumang chausina mai pakna changsin bangam nanaba training pigani hairi ख्वाइरंबल कैथेल की टेम्पररी मार्केट की कैथेल फंबी सिंह की मरकता खतनारकपदगी कैथेल फंबी मरी सोक्तुना रिम्स हॉस्पिटल दा लाइकनखरे थौदोक अदुदा सोक्लब सिंह अदुदी बिलाशिनी पांथोइबी सना कैथेल की सेक्रेटरी बिमोला सना तोंबी अमशुंग असालतानी इम्पैक्ट न्यूज़ न फंगबा पाउदा थौदोक असिंग असि पुंग निपान मखाई
हेलक्पा मतमदा थोखिबनी कैथेल द इरांग थोकले हाइबा पाउ फंगबगा एडिशनल एसपी क्राइम अगेंस्ट वुमेन्स की इन्वेस्टिगेशन ऑफिसर रत्ना इम्फाल वेस्ट की कमांडो डीएसपी केशोरचान अमसुंग इम्फाल पुलिस स्टेशन की एसडीपीओ विद्यापति मफम अदुदा लाक्तुना इरांग अदु लाक्शिनखी मखा ताना इरांग थोक्तनबा मफम अदुदा पुलिस पर्सनल सिंगना ngak shenduna leikhi थौबाल डिस्ट्रिक्ट की खंगबोक तलैबा केएम ब्लूमिंग हायर सेकेंडरी स्कूल की कुंथ्रानी थोरक सुबा मपोक कुमोन थौरमगा लोइनना चही की मना मथुम पीबगी चिंग लेमलबा थौरम ngasi स्कूल असिगी कॉम्प्लेक्स ता पांगथोखरे थौरम अदुदा महिरोई सिंगना तोंगान तोंगान बा नाट की ओइबा थौरम कया उत्पगा लोइनना बोर्ड अमसुंग काउंसिल लौबा एग्जामिनेशन सिंगदा स्कूल असिगी माई पुरखरबा महिरोई सिंगदा अचंबा खुदोल सिंग तमदुना पुकनिंग थौगतपना ngasi थौरम की मपुंग ओइबा सक्तम ओइखी लाखलिबा रिपब्लिक डे सेलिब्रेशन की चेक्सिल थौरांग लौखटपो ओइना ngasi इम्फाल वेस्ट डिस्ट्रिक्ट पुलिस ना सिंगजमई ओइनाम थिंगेलदा युमथोंग खुदिंग चंगदुना थिहुंबगी थबक जथखरे थिहुंबगी थबक अदु ngasi एसपी इम्फाल वेस्ट के मेघचंद्रन लुचिंगदुना एडिशनल एसपी ऑपरेशन अमरजीत लामाबम डीएसपी आर मोहम्मद रियाजुद्दीन ओशी सिंगजमई पीएसएम सुधीर मैतई अमशुंग इंस्पेक्टर वुमेन रिजर्व ई अयांग लैमगा लोइनना सीडीओ टीम अनिगी याउना सिंगजमई पुलिस पर्सनल अमदी रिजर्व लाइन का पुन्ना खुदसनदुना चथखिबा थिहुंबा अदुदा बेल आउट लैबा यूजी अहुम अमदी टिनेन तरामाथोय याउना पुन्ना मियोय चनीगा निफुमाथोय वेरीफाई तौखी मखा ताबा वहंग पहंग चथनबगीदमक बेल आउट यूजी अहुम अमदी टिनेन तरामाथोय अदु सिंगजमई पुलिस स्टेशन दा पुखतलबा मतुंग ममुत्ताना वेरिफिकेशन चथरबा मतुंग दा थादोखी नाकलबरोमदा इम्फाल वेस्ट की पुलिस टीम ना पौना बाजार लैबा होटल तरेट लोमदसु ngasi अयुक पुंग निपान मखाइदगिना तरा फाउबा थिहुंबगी थबक चथकी हाइरी इम्फाल ईस्ट डिस्ट्रिक्ट पुलिस नसु कंगला संगोम संग अवांग लेकाइदा युमथोंग खुदिंग चंगदुना थिहुंबगी थबक चथखरे थिहुंबगी थबक अदु ngasi अयु पुंग मरी मखाइदगिना पुंग तरुक का मिनिट निफुमंगा फाउबा एडिशनल एसपी टीआईएस कृष्ण तोंबी की मिचेंग मखादा इम्फाल ईस्ट की एएसपी थोंगखोचोन हाउकिपना लुचिंगदुना आईई की सीडीओ ओशी सीडीओ इम्फाल ईस्ट ओसी लमलाई पीएस वुमेन्स पुलिस स्टेशन अमदी सीडीओ की तोपा टीम निपाना चथखिबा थिहुंबा अदुदा नुपी निफु हुमदोय अमदी नुपा हुमफु मंगा वेरीफाई काय तौखी मदुदा मसागी सक्ताकचे पुथोकपा ngamdaba नहा अमा मखा ताबा वहंग पहंग चथनबा पुलिसना पुखतख्रे हाइरी लाखलिबा रिपब्लिक डे सेलिब्रेशन की चेक्सिल थौरांग लखटपो ओइना ngasi डिस्ट्रिक्ट पुलिस थौबालना लांगाथेल मनिंग लेकाइदा युमथोंग खुदिंग चंगदुना थिहुंबगी थबक चथखरे थिहुंबगी थबक अदु ngasi अयु पुंग मंगा मिनिट 15 चटपा मतमदा पुंग 3 फाउबा एडिशनल एसपी ऑपरेशन सोइबम सचिदानंदन लुचिंगदुना थौबाल सीडीओ खोंजोम पीएस तमदी नुपी पुलिस पर्सनल सिंगना युम चामगा कुंथ्रा रोमदा चथखिबा थिहुंबा अदुदा मियोय चनीगा निफुरोम वेरीफाई तौखी अमरोमदा डिस्ट्रिक्ट पुलिस थौबाल असिमकना ngasi नुंथिल पुंग मरी दगिना मरीगा मिनिट यांखै फाउबा थौबाल खेकमन अमोम कोन लेकाइदा थिहुंबगी थबक चथखरे मदुदा मियोय कुंथ्रा रोमगी युम कुंथ्रा रोमगी मियोय हुंबुद्रा रोम वेरिफिकेशन चथखी डिस्ट्रिक्ट पुलिस बिष्णुपुर ngasi नुंथिल नंबोल बाजार थिहुंबगी थबक चथखरे बिष्णुपुर डिस्ट्रिक्ट की एसपी प्रियादर्शनी लाइश्रम की सुपरविजन मखादा बिष्णुपुर डिस्ट्रिक्ट की सीडीओ ओसी इंस्पेक्टर लुथांग बाइफाइन लुचिंगबा सीडीओ बिष्णुपुर टीम ओशी नंबोल न चथखिबा थिहुंबा अदुदा नुंथिल पुंग मरी मखाई अहुम मखाइदगिना पुंग मरी मखाई फाउबा चथखी मदुदा पुन्ना मियोय चनीगा यांखैरोम वेरिफिकेशन तौखी लोइनना सक्ताक चेपीबा ngamdaba मियोय मरी फगतुना मखा ताबा वहंग पहंग चथनबा नंबोल पुलिस स्टेशन दा पुथखरे हाइरी
Civic Action Program ki manung channa Chingarel Tejpur da leiba 15th Assam Rifles na sinduna Joint Employment Mela ama pangthokre. Chingarel Tejpur ground da pangthokhiba mela aduda JCRE Skill Solution Hotel Yaifaba Tata Motors kaloinana lengaki Department of Veterinary and Animal Minorities and Novici amadi Army gi yauna stol taruk saruk yakhi. Joint Employment Mela asi maru oina lairik laishu hairaba thabak fangdriba naharo singbu masaga chanaba thabak sing phanghanabagi wakhalonda pangthokpani haina 15th Assam Rifles ki maikaidagi thamlakhi. Imphal East District ki manung chanba Khumal Lampa ki ISBT gi mayok nabada laiba hotel singi yamlaba yungau sing phagatuna manghankhre. Ngasi dungthil Coalition Against Drugs and Alcohol kadana chathakiba drive aduda yungau liter lishing ama phagatki. English speaking and its answer haiba hiramda nongmagi oiba workshop ama Tomchau Ibeton Memorial Academy Yang Thangi Thaushil Makhada Academy Asigi Conference Hall da pangthokre. International College University of Suwon South Korea gi Assistant Professor LC Jiwin work adugi resource person oina sarukyaki. Thoram aduda English ngangba tambiba asi sinphamda leiba oja singna English loan ngangthokpada ningtamna amasung jingnaba leitana ngangthokpada thengnariba khudong chadaba singi matangda nainaki. Republican Party of India Athwale Manipur State Committee na sinduna kai samthong kendra gi manung chana leiba Khagempali Panthak Pankhagi akoibada leiriba lambi sing mai thanana ba street lamp khutsinakre. Ngasi Khagempali da pangthokiba thoram amada RPI Athwale Manipur State Committee gi President Maheshwar Thaunaujamna street lamp adu laikai adugi miyam da khutsinakibani. Thoram aduga mari lenana Maheshwar Thaunaujamna haikibada Smart City gi manung chana leiriba kai samthong gi mafam kaya gi lambi numidang gi matamda mai thandabagi mamduna leiriba asidagi koknanaba street lamp sing adu khutsinabani. Nakalamaromda matam kaya may mutuna leiramaba Khagempali Panthak Pankhagi lambi sing may thananaba Maheshwar Thaunaujamgi maikaidagi hotnariba asida miyamna apenba phongdorakli. अखोगी कंसर्न ऑथोरिटी मैमनसु अखोगी कसामथों केंद्र से हेन चाखोटनबसे होनिंगी सिदा ससेंगना हारगदी अमना अमगा क्रिटिसाइज तौनरगा हाइदी पॉलिटिक्स हारगसु पॉलिटिक्स ता अमना अमा हुनरगा पॉलिटिक्स हाइबसे कैदा ओइरमगेना मयामसुम थिगनरगा अमना अमा हुनबसे पॉलिटिक्स हाइबना कौरद्रा हाइबगी कॉन्सेप्ट लेरे दुना अखोइनदी सिदा कैमता चंगदबिदा ससेंगना आई इसामक्सु आरपीआई की प्रेसिडेंट अमा ओइना आइन हाइजनिंगबदी डेवलपमेंट रोमदा ह्यूमन रिसोर्स डेवलपमेंट रोमदा यारिगे अखोइ मणिपुर से अखोगी केंद्र से अखोइ कॉन्स्टिट्यूएंसी अममम से अमता चाखोटनबा डेवलपमेंट रोमदा माइ ओंजलगा खुन्नबाई थबक से तोकनरगा अखोगी पुलप यूनिटी लेना अंतंग चंगजलगा हेना माइ पाकपा अखोगी समाज अमा अखोगी लेबा अमा ओहेनबो होनसी हारगा लेरिबा अखोगी कंसर्न ऑथोरिटी मैमनसु अखोगी कसामथों केंद्र से हेन चाखोटनबसे होनिंगी सिदा ससेंगना हारगदी अमना अमगा क्रिटिसाइज तौनरगा हाइदी पॉलिटिक्स हारगसु पॉलिटिक्स ता अमना Hojikta phangba paw amada IPS Association Manipur chapter na ngarang IPS nupi officer amada taranithoi suba Assam Rifles ki jawal amana tathi tawoina tawrakhiba thodokpu akanba moongda yaningdaba phongdorakli association asina thadorakpa cherol amada thodok asi yamna nungaitaba thodok amani thodok asigi matangda chathariba thijinbagi thabak asida Assam Rifles na mating piduna mara leba miyoi adu disciplinary action lokhatpada thodang logani haibagi thajaba thamlakli Wahing Kumanda Leiba Tampayai Cultural Academy gi Anirak Suba Foundation de ngasi pangthokre Thoramaduda Nambolgi MLA and local Manipur Pandit Loishangi Pana Pandit Lai Loken cultural activist Ning Thauja Lancha Su Sarukyaki Thoramgi Sarukama Oina Jagoi Isai Kaya Amasu Utki
Peace and Freedom Academy Thobal Haukada tongan ba skill sing tamnanaba atal tinkering lab amang asi hangdokre lab asing asi school asida pangthokiba tarataruk shuba foundation digi thoramgi manung channa hangdokibani loinana school asigi afaba mahiroi singda manapi duna pungning thogatki. All Ziribam Sports Association na sinduna Ziribam Higher Secondary School gi playground da team tarataruk na saruk yaduna sanaba hokiba ahanba moirang team Jodish Chandra Memorial Invitation Football Tournament 2020 gi ngasi sanakiba aroiba quarter final match da UBFC Markulen na BBU Barak Circle bu Tarit Sinoda yamna lakchana maithiba pikre hayeng ahanba semi final match da Sunrise Club ka Kadam Tala amadi Ziribam Police sanaragani. Aroibada bulletin asik headlines amona miyamda thamjari. Khuding thabida leiba taranithoi suba Sam Rifles ki check post ta rifleman amana Yaripok police ki SDPO bu molest tawrakle hairi. Chenaba khudingma logi matungina action lohangani haina DGP na phongdokre. Manipur Police Department ki Tokhaiba Dog Squad amangasi Manipur Police ki Director General of Police LM Khaute na hangdokre. Hayeng dagi hauraga numit tara ni chupna CAA gi mayokta CPI amadi wakhalon manaba political party singna state sinba thungna makhal makha kaya gi khongjang changsilagani hairi. Amasung taramathoi suba state level Lauroi festival ngasi dagi hayeng khunjau da hodokre. Minister Shyam Kumar amadi MLA anina festival asida saruk yaragani hairam laga lakidabada Laumi Singna Mapita na pin taba phongdokre.